Qatarda HAMAS ki MARU OIBA leaders singna GAZA da LEIRIBA PALESTINIAN SINGGI DAMAK HOUKHIBA MATAM KHRAGI MAMANGDAGI Israel amadi HAMAS anigi marakta peace talk ki development ama PURAK NABA WARI SAKHIBA LEIBAGA LOINANANA MAKHA TANA HAMAS ki leaders sing Qatarda CEASEFIRE ki DAMAK LEIRI NGAI HOUKHIBA LEIBAGA NUMIT ASIDA international law ki mayokta Israel na strike Chatharakhree Lojnan Meoii Sikhre kaya amana Asok Apan Nangkhree attack adugi matungda White House ki spokesperson Caroline Leavitt na HOUKHIBA US military na attack torakani haina mangzawnana Qatarda khanghalli hairaki Qatar ki foreign minister Sheikh Mohammed bin Abdulrahman Al Thani na phongdorakibada attack torakraba matung minute tara leiraga warning piraki haibaga loinana White House ki wafam adu reject toraki